yenjaba sina pelatare khanjaba sina wakhal leina oire nangi mai tho nangi mino khudinna aibu jingshin bikhare mayam pun mapu yan hambong muktada ko no na khramjari aduga thirban ni kapagi jenen da taram noksari mayam ngasi ko handak tholakba video viral haitare mase ko khar viral oijaning ba haitare nupi se masu khar viral oijaning na video se samjarak pani mayam morak sari ni haiduna nupi makha ko si magi maming pan ba se nungararoi magi channel ming se pan badi nungararoi ko adi mingonda wangang ba matamda maming pan na wangang ba se mingoda haidi wakatpa matamda su ming pan na wakatpa se yati hainai aduna mingse palamaroi ge ming pandabida khangbiyo na sana sana kaigina di ma ngangai ba wahai se ngangai ba kano se khonda lakta sa ingondra kaidoba haidi aigi damaktra haibido nang semai ba aina bedo semai ba nupi se nang nasana khango kana da ngangai no haiba ko ado mayam video do matek amtang myang ifam do usiramge mayamgi punsidago nupida chopa nupada chopa chabada chopa wangang chopa lam tu da chopa adagi paisa lupada chopa natra di sabada chopa haibasi haibiganu sidagi mayam dagi itop top na chopa ba social media da tholai be youtuber sing sinya ba nang na hairi sing se ko ado iche ko roge nang se engudai di khara senior male nang gi sakto ubuda senior ama oiraga nasa sahi chatlaba nang na khaitang khandadro aina wasa ngangdringai da mayam sina ongkhalakani haibase nang khangdra mare ko ichop to pa haibase kaino akhoi se ngasi akhoi chop na siguma chiga chop na video puthoraira siguma che chop tana mi gi video viral tawraira ai khakta khang natte ma khakta natte ama khakta natte ba video mayam se viral thorapa matamda puthorei se YouTube ta leiba social media pairiba YouTube pairiba YouTuber punamak ni siga pairi se siga puthorok to di se ko all rounder se siga khaibok taina khaibok phau mani puthorok to ri se mana asi namgare ai soi views tan ba adu tan ba da tan ba asi nang na thigat pagi darkar ta de nangi na thaun te si thigat pagi ko maite ama oraga di maite amgi wangang sangang ngango do ai khoina semjare ba video sing se di maite bu warak na bagi damakta haidi akhoi su ngamjaba maikai dagi khoigi maigai dagi ngamjaba social media sing ngamagadi nang thingo ba social media da thok laga sanari ba video thangat iba mayam se thangat pi gano ne nang amta thingo ngambar jenge ngam sungo moi da ba hai no ba ko chopa video semi ba mi punamak chope ne nang nang ni dia ha video semi ba punamak se chope ba asi chopa ko bra ba ha akhoi maitai mesen warak na leiraga kari kana rige sidai sida mayum na phamnaraga wara imi aidena wati imi aidena manayum da khinjalaga mobile na mang khinjalaga ai isamaksu yumda leiraga aidi asi yaningde si tawningde du tawningde da tawningde ai isamaksu semi seni ko mai magi capacity mai magi angamba sidai sida nangaina warakpagi darkar ta de youtuber punamak nangaina warakpai darkar ta de aina su kana gumomda warakpai darkar ta de hujik amana ma warakna basana dibo ko pali mit pali na pali khut pali thamoi pali khangna taba mioi ba ma oina pu odi khangna taba nang aina warpagi mathau ta de chop sinje kanano haibda ko social media da mathong chadaba mathong huktaba video thangatlaga viewers khomiba mathong chadaba video thangatadi viewers phangwaina khaliba aduga mathong chadaba video thangatradi makhoi se chara hena sirani chaba phangaroi haiga kangu do ado makhoi singdoni ko mi chop haise mathong hok thaba mathong chadabagi video thangatlaga chara helani haiba khalli haiba natro khoi se khoi siguma video thangari ba mi sing se siguma video thangatadi siguma video semdadi chara helani aina khalli haiba natro nang thakpi gero nang thakpi gira ba sa phangdara akhoi video namai bro video semai ro YouTube pai ro YouTuber oi ro sa phangdana khoi sa phangdana oi ro ha nang ngangi makhai chu mane ne nang khalabro aina haininge ba habidi mayam
kanasu YouTube ta video semdana thangatli singse social media da thoiba mi singse thibong cha phangdar thokpa na ten he mayam gi entertainment oibagi damakta thokjaba ngaktani sidai sida aina ngame comedy video puthokani short video puthokani jagoi shani isai shakani dialogue taugani mi gi video da isa gi video content hapaga ngamjaba khara sema thangatna gani ase mai magi angambane nang su ngamaka nang gi semjau ko anh hai se mayam chumila le haibiroba nang su ngamaka nang semjauba akhoina kai gumba ma video sema matamda soi khiba jawbra ba soi khiba mingonda haidi viral chakhiba nupi singdo jisika ma viral chakkhare adogi kuki kaino do thabi maru man ba duma viral chatle dugi magi degi aina khangjaba viral chakhiba nupi nupa singja ai haibirage ko jisika ma leire kuki nupa duma leire jathi thangai na mayam haibibado ado ma leire ko nirupama ma leire dui mathaktana mayang nupa da aigi husband ni haigiba nupi do ming amata pam palaroige asima leireba adoidi amana nupa na nupi ni jera khibagi video ama leireba ko haidi se mayam se han gisu oisanu hauji gisu oisani do Facebook ta viral tawre se kanana no nauna viral tawreba mi do aduna tawrakpadagi punamakse video semnare ngaktani yamna tuka chai nu meite yamo oiraga sigumba wangang sangang ba sigumba licha chatpa haidana khoisu khara makhoi do gyan ta na bagi damakta video si puthoga semjabane ba sidai sida mathong oktaba mathong sa daba haibese nangna samak su mathong charamoye ko na samak pauna hairieba ko nang views pamdaba mi ne ba ko subscriber pamdaba mi ne ba share pamdaba mi ne ba aduna ne ba ngasi ta daba singdo nakong yongnobagi damakta video se share to biro haibese share pamdaba mi ro nang share pamdaba duna ro share to bio nakong jo hallo mathong hoktaba oktabi singdo dugi nakong yohon biro haido share pami do kari share to wai do kari na nang viewers pam to nitro ngasi akhoi viewers matau da de nei ngundadi viewers matau da daba duna nang se amtang de ngang ne video se semakpani ne sidai sida viewers sakera chatloi gera viral chakera chatloi gera natte mayam me fam da aina haijaning bai di ko akhoi masen sumaine maitei masen sumaine chikna dana humna dana waina dana leire se haira ba kari kamai tauba aidi haugat agliba angang singse haugat lagliba nupi macha singse tawdana bagi damakta amu ware watem bisi haira netragana akhoi sigumba youtuber masen se waina na chikna dana leire se hairo nang ngamdana nang YouTube ta thole ai ngamdana ai YouTube ta thole mayam ngamdana YouTube ta thole sidai sida nangna mathong hoktabi mathong sa da bi haibagi kari darka ta ke kari hak lege ba kari right lege ba masida nangna thingbagi right lege ba ko ngasi asoiba mangang bada lekai gi ahal laman changa aga yum du da warak pada du dai du da lali haibisu jaroye ba ko aina ngasi video semba matam da video se munna yenge lekai gi midas pan kiba yawadra video se da ai jindagi thokiba wahai wata singse se khalaga munna jenga ga video se upload tawjabanya ba ado kaino Tripuragi nupi ama viral chakhibedo ai ming palaroi haijari duni myam dasu Tripuragi viral chakhiba nupi dusu mahangna disinga la ngasi gi December gi tarik 15 se date 25 se Christmas numisi dama kuki mayam ga harauna party tawruni hairakpado do lan sigi manungda lan tawriba manungdu da hairakpadu ga mayam changa warak pire phare aduga kari ikai ningai lei ai lale haise aina soibada lale hairubada lale ne mayam imai ben gi makhong paine khuram jarubada sidai sida kari ikai ningai leite ikai ningai leite jengo ngasi nangna jessica madam aina palli do jessica do kari ori ke nangi ojaro natraga jessica ge satra ro nangse tang hairo jessica ge satra ori bo nang Jessica da madam hari dubo mahang na nupi mo oi bagi kari phajaba londa season akige Jessica da kari londa phajaba season akige karana awai khum dori doni no mangonda maki wahai wata maki
मागी नुपी मोरगा सिजनरिबा वाहैसिंदो सिजनरिबा वांगांसिंदो कनाना ओनजनारोय पुनमंगसु ओनजना चिकनानिंगनेबा नुपी मोरगा लोनचोक ngangiba mayamda somje ubihawdraba natraga kangha changa lotlubraba kangha changa lotlubro hangoi porabina lotpado dumana lotlubra nang jisika haiba nupi kuki nupi do du dina lonchok kaya ngangkhiba haiba se somje khangbidra mare ko mani mayam na maitai de sintha na ngangai se mana ne sintha na ngangakpagi matungi ne akhoi maitai na bo ongkhatpani ado ngasi nirupama sarang themdo masana lanjagre mana langre hoi mana ketang realize tore haidena mayam da sengdoksare mai gi loisangre thupchangre adumai na thupchalla oba ma ki do nateba do natabadagi mayam na ngangbi hibai wane ba ko asidai sida nang na ngangi ba mayam do yam sauninge mathong cha da bi kan hai akhoi kyamda mathong cha drage hainingi se khoi kyamda mathong cha drage ba nang khangbro khoi gi sajat kana khange nang se kari orige ba nang na mathong cha da bi hain hari do mana tawido smai tawri du tari da tari video ma sang ki da makta nang mi bu mathong cha de chum na lei ba mi du bu ngauri mathong cha de hai daga kana chauni mi doino Manipur Imalai baki da makta khoi wangang ta lai ko kuki yathi thang kuki adu thang khoi mete du yathi thang ba yauri hai ba natra nang urabo nang na sa yathi thang ngone nang urabo saw bagi akhoi mete da torture to gi ba mayam da du asaw boy mai sing do ngangai mi ne adu asaw boy mai sing da video do sema senga thangat na rai mi ne sidai ji da nang na manaru ga onchanaru ga ma se khange hai na lei rabani asidai siga adum manana lei en haibese karigi manaroi doino somna khangbidra mare ko karigi manaroi doino koi thawai da sai do pisak pikliba mama gi matha da leiba masa do angang do du hatok pi gi do tam thina hat ki do nangi cha audraba sidai sida khoina siga thawai pokpok cha eba thawai se pokpok chak padagi de khoina manari se khoina ne cinta pawdana na khanari se kanasu mi khana ba pamde kanasu cinta pawdana ba pamde pikli ba angang do torture to na hat khiba do dudagi ne maitai na thawai chak na kuki na ngang nge khoi ta na leigedra akhoi maitai nupi kaya do ma na launch of season ari se nang khangbra all rounder news jengo all rounder kuki na kari haire habse jengo dui matung da nang khoi maitai chine naw mayam si da ne buzai ra o akhoi inge ko mayam sauning bai mai na kayam sungang jagre ado ani soi gi balan ki ba yaro ga su mayam na ngakpi gi na ina khalle ado mayam ngasi gi video se matang ngasi da loisan jarage mathang da muk thengna si bye bye